Hello mayam ngasi de amuk dragon fruit ki kanaba video ama puduna laksari hojik aina uchari base nauna thaba dragon fruit nebo ko mahai thuna palhange phajana palhange haibagi do haija doine ba sigi aina thajare bache 15 by 15 inch ki grow bag ta thajabane ko to sigi ji kuidriba panbi nebo ko tha taruk khara hela tha trep thabat triba panbi ne si aina haija ga dori je sida nauna mayon chome je kita masuk me, tu saya dah nampak lagi cuam bani ko, makong tu dia hauraga cuam bani. Sigi ama sih tang lobby bayi tare, somai bayi macam tu lau thoki ba, somai nan dum lau thoki ba. Si kari ginu apa matam dah, aina hajar lau thoki bayi je, sigi ama cina karaga sida, aisi yang di wang de sida yod pay bayi, si bagi jaga si bau yohol aga sida gi, oina somai na hide han bayi tare. Sina sida yam longa ga na pan ba thuni ba sida mayam longhal laga nutrients to sida mapam da ama khakta piraga jar chalaga sida longa puduna hena longani sida mapam khudingi masa longhan ba matam da nutrients khai khai piraga mahi ju phajana paloi ba adugi ne sigi somei ba mapam da lauthok pi ba to sida so sida ama thorei ba si loi lauthok ki doba ama ji khaktan thambiram ga doba si jina thuna growth chatlani aduga sigi mafam ji yor kanda to sida ji si straight la aga to sida so ama thome si lauthok ki dawni go sigi mafam ji yor kanda sida tips ka pi ba aduga sida gi longhan ba sida gi ani ne longai je si handak mapan sabang ngam doi ne go sida gi massage amuk si tips ka khrabane to sida sumaina siju sidagi straight tani go amma khaktang sidagi longhal laktoi ne ba sida masam ne re sida ma thorei sumaina sida su si yorkan da tips ka ga mathak si yorkan sidagi sida ma thore sumaina longhan bai tare si jo sumaina loi tawbiyo haibadi makhongda nauna choma makhongda lauthok pi bai tare sina thuna pan ni ba duga muksu yam pan bro hen doi ne masal sidai longak paduna natabi sida masada yam long saida loi longhal la thamba da pan badu yam pan ba ngamoi ba masigi di matang saida lo senjarge